Alright. Hello guys, miyam ahamaktada pukham tengkona taram nokjari akhoi gi channel je yam nauna semjarakpa hangjarakpa oidini aduna mayamna ahanba thengnabibo oiba taragadi akhoi bu support tobibo oina like subscribe tobiramo ado akhoi ju haidi nauna ga torokpaga yamna mamangda hena experience yamna lejade aduna mayamda akhona ngangba adagi sawa matamda soikiba yaw taraga ju mayam gi mafamda ngapina ba haijari अखोई ngasi mukbang jidi challenge oina tawjarage अखोई channel je solo channel oidamnina अखोई ibani punjanaraga imana video punjanaraga tawmina bu oibanina anamba video da adum challenge ki mong da dum semjarage aduna challenge tawbasina su hena mayam da nungai gadra haibagi wakhalon akhoi da su leije aduna yariba makai adum challenge lom da dum tawjarage ado ngasi gi su laksari pujareba video ase challenge ki video oidini aduna Matenji. Ako ngasi puri matenji ma'am jirum painromba ising tilaw adagi si pa 4 adagi sina kai tabi ado ma'am ako ji wang muju kai dare tatle lay tapi tato ya habdi hamba sum thanan tawbe hangde ba hai tabe hangde ba sadi pa khalaga thukatla gan taw ya ba sada sum ado wang thok puju ngam thai tar natra ba ado ako di video jam kana hai dan semja ba sade ako di sum खोगी क्या है तारे सुमजु तुझे कोई तोंग निंबगी खोने सुम पाम जाबगी सुम तो बने दो मैम entertainment bahayadana semjarakpane ado so khilang ki place me amna dum semtok pina ba tanja to pina bio ado ngasi video ja tini bani naira tawjigo ngasi ado ma'am akam ta ma'am na sa ning bale ju henjang khoi da challenge to ning bale ta ju ma'am adum hajam biro khoi da si charo si toro ha do khoi tawjira ke ma'am ge dum ado khoi video je haujin na ba toro ge ma'am ngasi video ja tina yam gi nungai na mong de sa ibani se har bitu bitana ka duini aduna ma'am gi ma'am na nungai ni haibagi thajaba lei ngasi ja tin tok tharai ge kana ngam ye de yeng na se ma'am adu de khoi sa ba haujin na to ma'am ai de singa ni ta ba nang sing ma kha thang ka pri da cha na hoi sing ni ma kha tham na di phai start nan thai ni go pa project khoi gi sang ma thang ha ba tham mai ba ba thare kha de ba thare Hojra. Hojra. Ada. Now today. Ready? 1, 2, 3, start. Go. Okay.
nhầm thế nào nghe không trời Quá bị cái gì nào. Sao không ngầm được phải xem em? Đặt cho bãi nhà mẹ Ừ. Đặt cho bãi nhà mẹ Chạy lòng em. Đi tìm phát ra đây cái rôm đi phát ra đây không đi đuôi với sao đây Mang gang em này. Nó xin rồi phân mà chạy. Xin chơi rồi xem. Mai thi đâu anh làm này. Ăn có bị cho lòng đi. Mai thi em à? She's that. sao thì bạn nhà mình kìa Mày lười đi xem được không? À thả đông thịt đâu chịu được. Hay mình lấy ra rồi my friend. đã rồi đâu Chim em kém đây tre. Có biết cái tên. Ma'am ꯑꯩꯈꯣꯏꯒꯤ ꯕꯣꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯅꯤꯜꯂꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯊꯣꯡꯅꯥꯎꯗꯩꯅ ꯂꯣꯟꯁꯤꯜꯂꯨꯔꯦꯕ ꯍꯥꯏꯕꯗꯤ ꯅꯥꯀꯟ ꯌꯦꯔꯣꯝꯒꯩꯁꯦ ꯑꯩꯈꯣꯏ ꯃꯤ ꯂꯩꯅꯕꯒꯤ ꯃꯣꯏ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ ꯃꯤ ꯁꯨꯝ ꯊꯣꯛꯅꯔꯛꯄ ꯂꯩꯗꯅ ꯑꯗꯨ ꯃꯈꯣꯟꯁꯦ ꯇꯥꯈꯤꯅꯦꯅ ꯑꯩꯅ ꯊꯤꯡꯖꯤꯟꯕꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯀꯥꯁꯦ ꯀꯩꯝ ꯊꯝꯗꯦꯕ ꯑꯗꯨꯗꯨꯅ ꯏꯍꯥꯡ ꯍꯥꯡꯉꯦꯕ ꯑꯗꯨꯗꯨꯅ ꯅꯤꯜꯂꯦ ꯁꯥꯎꯟꯁꯦ ꯈꯔ ꯀꯣ ꯚꯥꯏ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯝ ꯆꯥꯔꯣ ꯃꯥꯏ ꯐ꯭ꯔꯦꯟ ꯑꯗꯣ ꯃꯊꯪꯗ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯒꯗꯕ ꯃꯤ ꯑꯃꯗꯤ ꯂꯩ ꯑꯩꯒꯤ ꯐ꯭ꯔꯦꯟꯗꯨꯗ ꯑꯩꯅ ꯇꯣꯏꯍꯜꯂꯕꯅꯤ ꯑꯗꯣ ꯅꯪꯅ ꯆꯥꯕ ꯉꯝꯒꯗꯕ ꯁꯥ ꯃꯊꯦꯜ ꯑꯃ ꯍꯥꯏꯔꯛꯎꯅꯦ ꯑꯗꯨ ꯆꯦꯂꯦꯟꯖ ꯇꯧꯁꯦꯕ ꯑꯗꯨꯒ ꯆꯥꯛꯇꯤ ꯌꯥꯝꯃꯦ ꯃꯊꯪꯗꯤ ꯆꯥꯛ ꯌꯥꯝꯍꯟꯗꯕꯤꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯁꯥ ꯉꯥꯛꯇ ꯆꯥꯛꯁꯦ ꯌꯥꯝ ꯌꯥꯝ ꯑꯗꯣ ꯚꯥꯏ ꯁꯤ ꯂꯣꯏꯁꯜꯂꯣ ꯀꯣꯕꯤ ꯆꯥꯕ ꯁꯦꯝꯕꯗꯐꯥꯎꯗ ꯀꯣꯕꯤ ꯆꯥꯍꯜꯂꯣ ꯀꯣꯕꯤ ꯑꯗꯨꯃꯥꯏꯅ ꯆꯥꯗꯦ ꯚꯥꯏ ꯀꯣꯕꯤꯗ ꯑꯝ ꯆꯥꯍꯜꯂꯣ ꯄꯥꯐꯣꯔꯗ ꯑꯣꯏꯅ ꯆꯥꯔꯣ ꯄꯥꯐꯣꯔꯁꯨ ꯂꯥꯎꯔꯦꯕꯨ ꯂꯥꯎꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯏꯃꯥꯟꯅꯕꯁꯦ ꯍꯥꯎꯕ꯭ꯔꯥ ꯄꯥꯐꯣꯔꯁꯦ ꯂꯣꯏ ꯂꯥꯎꯔꯦ ꯑꯩꯈꯣꯏꯅ ꯆꯥ ꯑꯁꯥꯕ ꯃꯊꯛꯇ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯆꯥ ꯑꯁꯥꯕꯗ ꯃꯊꯛ ꯊꯝꯃꯒ ꯄꯥꯐꯣꯔꯒꯨꯝꯕ ꯑꯗꯒꯤ ꯉꯥꯄꯨꯡ ꯀꯕꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯃꯣꯏꯁꯦ ꯄꯠꯊꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯒ ꯇꯧꯔꯒ ꯌꯣꯠꯁꯟꯖꯔꯒꯦ ꯃꯥꯗꯤ ꯏꯁꯤꯡꯕ ꯌꯥꯝ ꯊꯛꯀꯦ ꯑꯩꯗꯤ ꯆꯦ ꯑꯆꯧꯕꯗꯪ ꯏꯊꯟꯇꯅ ꯆꯤꯡꯕꯅꯦ ꯑꯗꯨ ꯃꯌꯥꯝꯅ
ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯍꯦꯟꯖꯥꯡ ꯂꯩꯔꯗꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯊꯪ ꯆꯦꯂꯦꯟꯖ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯉꯝꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯏꯃꯥꯟꯅꯕꯤꯗꯣ ꯍꯣꯔꯦꯟ ꯍꯩ ꯃꯍꯤ ꯂꯩꯍꯜꯂꯒꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯥꯏꯗꯅ ꯑꯗꯣ ꯚꯥꯏ ꯅꯪ ꯍꯥꯏꯗꯧꯕ ꯋꯥ ꯂꯩꯗꯅ ꯍꯥꯏꯔꯣ ꯉꯁꯤꯒꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯀꯃꯦꯟ ꯂꯣꯏ ꯄꯥꯖꯩ ꯑꯗꯨꯅ ꯃꯊꯪꯒꯤ ꯆꯥꯒ ꯆꯦꯂꯦꯟꯖ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ ꯑꯗꯩ ꯏꯕꯥꯅꯤ ꯌꯥꯝꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯅꯧꯅ ꯍꯥꯡꯖꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯃꯌꯥꯝꯗ ꯀꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯂꯩꯔꯁꯨ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯥꯏꯕꯤꯌꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯗꯕ ꯈꯣꯠꯇꯕ ꯁꯤ ꯇꯧ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅ ꯑꯩꯈꯣꯏ ꯁꯤ ꯑꯅꯤꯁꯦ ꯁꯤ ꯑꯅꯤ ꯂꯦꯝꯃꯤꯁꯦ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕ ꯑꯩꯁꯨ ꯆꯥꯅꯤꯡꯉꯛꯇꯕ ꯍꯥꯏꯗꯤ ꯆꯥꯁꯟꯕꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯕ ꯍꯩꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯗꯤ ꯆꯥꯛꯁꯦ ꯌꯥꯝ ꯌꯥꯝꯈꯔꯦꯕ ꯌꯥꯝꯈ꯭ꯔꯦ ꯁꯪꯒꯥꯒꯤꯁꯦ ꯇꯪꯈꯥꯏ ꯑꯃ ꯊꯥꯅ ꯍꯥꯞꯆꯟꯈ꯭ꯔꯦ ꯍꯣꯏ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯁꯦ ꯋꯥꯏꯀꯣ ꯃꯌꯥꯝ ꯋꯥꯏꯀꯣ ꯑꯗꯣ ꯚꯥꯏ ꯑꯩꯁꯦ ꯂꯥꯁꯀꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯃꯌꯥꯝ ꯑꯔꯣꯏꯕꯩꯁꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯎꯝ